Manipuragi FMR LOUTHOKHRE HAIDUNASU MAMANGDA Changshilakhiba illegal immigrant Shing Khandokpadi Aruba Oigani HAINA RPI ATHAWALE National Secretary MAHESHWAR THOUNAOJAM PHONGDOKHRE Wafam asi MAHESHWAR THOUNAOJAM leptana Changshilakpa miyam punsinbagi khongjang makha chatharakpa oina ngarang ithai lafupa tera sekmai jin amadi uchiwada pangthokhiba miyamgi mifamda mahangna phongdokhibani MAHESWAR bu taramna oktuna pangthokhiba miyamgi mifam aduda MAHESWAR THOUNAOJAM na hai hojik thokliba irang asi kamari leinana center na thenglabasu thengna Manipuragi free movement regime FMR LOUTHOKHRE hairibasi nungaiba fawe adubu FMR Chanari matamda maruoina lising amo chamapan yankhaidagi lising aniga mari fauba atopa lebaktagi Manipur kilometer nifu fauba changba yabagi ayaba pirami madugi matungda kilometer taraga tarukta hanthakibani hairiba matamasida Manipur kilometer nifu changsilaga license kiba illegal immigrants sing adu hauji kamdauna khandokani haiba se aruba amadi oiragani asigumba asoiba sing asi yalomi aikhoina khangjinduna masi semdoknaba puna honaminaba changi hanadagi soiraklaba sing adu puna semdokminaba yalomi singi fangpham thokpa right chapchana Fanghanaba honaba haiba sina miyamgi pandamoiduna madu fangjiba fauba chansilminase haina mahana makhataki Manga hydro FMR LOUTHOKHRE ga ma'am haibi tabiramgani free movement regime LOUTHOKHRE ga haibi tabiramma kilometer 30 ne changba yaramise atopa country dagi India da Manipur da kilometer 30 ne changba yaramise 1950 gi matamda kya yarmi khangra changbu changamde ma 1950 dagi 2004 bawda kilometer nifu changba yarameba kilometer nifu wajli loireba aduna kilometer nifu sulaire mapadang naro na changsalakpa illegal immigrants yam se changba to du yarabadina hekta changba yaba changam bane bekta 1969 ge gazeta Chochampur gi khunse mama chani marifu ni thoi leye 282 ngarang handa 2023 gi ministry of panchayati raj gi che tholapad Chochampur gi khun masing se 842 adu kya hengalame changwa humpu hengalamdro Dumana Chochampur nate Kangpo Pito Changi Mathak, Tenopal Chani Changi Mathak, Masing Thingam Dana, abnormal growth of villages, a pattern and a mema.